Ma'am, is a solid from the Saxi Waro Bureau, Tum with Pum near my dash right. ID my dad through the Pazano, England, Hero Man, the real VP when joke aside, I ma'am and I guide the over the queen and do not Kalise number place to take number places, head about Kanmaneva, a door number place, had the for example, Kamahania 4330 gumba 4338 dwaina mix up tawda phajade number myam do aju do dwaina phajadab do ngarang han aisu bike to thoding ai mina gari mam yam kan khang mamang de phone nga the taw manya gari si maram pang khang de do Instagram nang han theng na de GT ma phaje mai number do hadi 6660 haba kam to number hadi yam de mix myam to sam de koi thi dana yam phaje mai kamai no pungte the chalira kai no yeng mani YouTube te khara thira do moise akhoi na pai ni akhoi na thongnei bi normal oi bi na hadi mix myam number myam option ba do number plate ta jam jam mi de home itana free da phangbra khangdre ai gari si maram na khangte yam da thongnei sing da han lam na moi tong na wa te number do ado akhoi na tong ana moi na have the fancy ka na semi fancy VIP number kai lei hai tong an paisa thina lo din hai number do auction tong na ga auction hai si da example Gari plate number am thoi khala number ra ina ai lising manga pi ge hai mi ima ba to mo kom lising to pi ge to mo phang ba chance kwang de nei no lising ta ge pi ge to ai no phang dai betting tong de no khwa yam to mo mi du na phang ye hai na ba ne ba ko ando ai su khang de ma'am la di man dum la le bi khang de ta thuk ta sin tong ase do YouTube da da na thi ba ne kamai ko ke to ge na RT office to ko number ko ham chat lo ko la ga na ta thuk ta sin tong na ga da ba background yam la ngi mo se adu ga kan mo se Dain tong ni hai ba ado RT office ko chatla ko moi tana ma le book tong na ma le number se dana hekta lai gen khuruk su phang da ma le ba queue ngai na dana paisa ngam ngam thana da tong ma do khang de ado moi class su hai di ke no lai ma le ba ham lang ya ta ngai ko sorry for once again sorry for the background noise ado dain tong ni hai ba asiam kan di khang jai aduga na auction tong do ni hoi moi ham yet pa ji ha ge da car sim pa pa 1lakhs aduga YouTube to da hai ba chala khola book tong na khulak tu phang de dum betting thana khol to dum ne do jawa ko number se 3 series li hai ba paw na matam da hai di 3 series hai ga di keno de ne ba 3 nga ta ho bu ba 3 ana man yaw number do di 9 ho number gum de phang roi ba hai di 0033 gumba hai di 3300 ai adu da gi ngasai na 6 ki GT gi hai da na 3330 gum da na phang de ne ba 3 series li hai ba aduna have di 9990 gumba 00999900 gumba 6644 gai da na adum de phang roi ba hai di 6 ki series sat tu ne 1 2 3 line sat ma le khang dai su 1 2 3 4 5 dan salang ma le to hajik manipur gi hajik 3 series sat le ma le Imphal West ki ado 3 di yeng se phajab se price ka kya legi se khang de zero knowledge ne pura ta sing ha do ado Google hai peti yeng ase search store se search kha to re ba ko ma do okay fan sara pe yeng mane do moi se akhoi hapna ba number ma'am number some number plate thi na do ti ju thi adu de phaja ngai ga di moi se private number type customize hai ga da na oi to ne number se ado stage to khumuk lai ma le semi fancy ne kitang tangkhat pa ma khoi normal do de du semi de mu semi fancy dum kitang tangkhat pa na fancy number ong le ba semi de kitang tangkhat pa fancy do fancy dum hen ba na VIP number na lai ma le do so ko chana di 3 sorry 0033 se so Manipur da nei in Manipur di ibne price do san thoi 1 lakhs muk chang ni ha ba kai no ado 1 lakhs se ai ha do betting tong na to ma le hadi ai la am pi ga di mi na la am lu ba tara pi ga di ai nong la am kun pi yong ha di kun cha pi da ha na khwa yam pi ngam mi na phang ba gum tong nam auction ne ba tong do si YouTube da dai hai video am tang na te ani hum lai yeng ba ne mari ma mu lai hai mi khudi ma do adagi auction tong na do ne na ngam phang de ne 0300 si phajai na 3000 da ha even number phajai na ado kai sa khra si su semi fancy way ba fancy din travel class to kitang nem da ba 1 lakhs line phang ma le 1 lakhs duga si se 3030 sinamu VIP number way ba direct semi fancy you not try fancy you not try VIP number pa ni pa me 2 lakhs mukti ha he Manipur rani is location se do khang de yeng ase book tong na ko option tong na moi kai no do duga hoi yang ase phang ran me
in Manipur, VIP number like 3030 would likely fall into the others category. VIP number also others category meaning it would have base booking amount of the price ꯍꯥꯏꯗꯤ ꯒꯥꯔꯤꯗꯁꯨ ꯀꯩꯅꯣ ꯂꯩꯕꯗ ꯇꯣꯞ ꯃꯣꯗꯦꯜ ꯃꯤꯗ ꯃꯣꯗꯦꯜ ꯕꯦꯁ ꯑꯃ ꯈ꯭ꯋꯥꯏ ꯍꯣꯡꯉꯦ ꯑꯗꯨꯃꯥꯏꯅ lay ꯃꯥꯜꯂꯦ ꯑꯗꯣ ꯕꯦꯁ ꯕꯨꯛꯀꯤꯡ ꯑꯣꯏꯅ ꯁꯤꯗꯒꯤ ꯍꯧ ꯃꯥꯜꯂꯦ ꯑꯗꯣ however the final price could be higher if it's auctioned ꯑꯗꯨꯒ and the winner bid is higher and the winning bid is higher ꯁꯨꯝ ꯄꯩꯁꯥ ꯊꯥꯅꯔꯒꯗꯤ ꯉꯁꯥꯏ ꯍꯦꯟꯒꯠꯂꯦ ꯏꯒꯤꯁꯤꯁꯨ ꯇꯣ ꯍꯥꯟꯗꯤ ꯂꯩꯔꯦ ꯈꯪꯗꯦ ꯌꯦꯡꯉꯁꯦ ꯍꯛꯆꯥꯡ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯐꯥꯗ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯦꯅ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯆꯠꯊꯣꯛ ꯂꯩꯁ꯭ꯔꯝ ꯇꯥꯔꯝꯒꯣꯏ ꯈꯪꯗꯦ ꯃꯥꯏꯛ ꯂꯩꯇ꯭ꯔꯤ ꯌꯥꯝ ꯇꯥꯡꯉꯦ ꯑꯦꯗꯥꯞꯇꯔꯗꯣ 4,000 ꯄꯤ ꯑꯗꯨꯅ ꯑꯩ ꯂꯥꯎꯅ ꯈꯔ ꯉꯥꯡꯗ ꯌꯥꯔꯣꯏ ꯉꯔꯥꯡ ꯇꯥꯔꯝꯗꯦꯕ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯒꯥꯔꯤꯁꯦ ꯍꯥꯟꯅ ꯊꯥꯒꯠꯂꯁꯦ ꯉꯥꯏꯈꯣ ꯑꯣꯀꯦ ꯃꯌꯥꯝ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯅꯝꯕꯔꯁꯦ ꯑꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯄꯥꯟ ꯇꯧꯕꯅꯦꯕ ꯅꯝꯕꯔꯁꯤꯗ ꯑꯩ ꯂꯧꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯑꯥꯗ ꯌꯧꯔꯒ ꯈꯪꯃꯤꯟꯅꯔꯁꯦ ꯀꯩ ꯅꯝꯕꯔ ꯐꯪꯒꯦꯗꯣ ꯑꯩ ꯏꯁꯥꯁꯨ ꯈꯪꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯎꯔꯤꯄꯣꯛ ꯃꯄꯥꯗ ꯆꯠꯀꯦꯅ ꯕꯤꯖꯣꯝꯗꯒꯤ ꯊꯣꯛꯑꯦ ꯑꯗꯨꯒ RTO ꯑꯣꯐꯤꯁꯇ ꯆꯠꯇꯣꯏꯅꯤ ꯅꯝꯕꯔ ꯊꯦꯠꯂꯨꯔꯁꯦ ꯅꯝꯕꯔꯗꯣ ꯍꯞꯇꯥ ꯑꯃꯃꯨꯛ ꯆꯪꯉ ꯃꯥꯜꯂꯦ ꯊꯥ ꯑꯃ ꯍꯞꯇꯥ ꯍꯥꯏꯁꯦ ꯋꯥꯟ ꯃꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅ ꯈꯔ ꯑꯍꯣꯡ ꯑꯆꯥꯎ ꯌꯦꯡꯉꯒ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯅꯝꯕꯔ ꯑꯃ ꯐꯪꯉꯦ ꯍꯥꯏ ꯂꯧꯖꯧꯗꯣꯔꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯅ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯊꯦꯠꯂꯨ ꯍꯥꯏꯖꯤꯜꯂꯛꯑꯦ ꯆꯩꯁꯜꯂꯛꯑꯦ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯊꯦꯠꯂꯨ ꯑꯅꯥꯕꯒꯤ ꯀꯩꯅꯣ ꯑꯅꯥꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔ ꯈꯣꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯈꯣꯠꯇꯣ ꯑꯗꯨ ꯑꯗꯨꯗꯤ ꯅꯝꯕꯔ ꯐꯖꯕ ꯄꯥꯝꯃꯤ ꯇꯧꯕꯤꯌꯣ ꯕꯨꯛ ꯇꯧꯕꯤꯌꯣ ꯂꯩꯕꯤꯌꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯦꯡꯉꯁꯦ ꯀꯩ ꯅꯝꯕꯔ ꯐꯪꯒꯦ ꯑꯗꯣ ꯑꯣꯇꯣꯁꯦ ꯐꯠ ꯍꯥꯏꯖꯜꯂꯦ ꯑꯩꯁꯦ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯑꯣꯇꯣꯁꯦ ꯕꯦꯔꯥꯅꯤ ꯑꯃꯨꯛ ꯌꯥꯡꯈꯠꯅ ꯈꯣꯠꯅꯗꯣꯏꯅꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩꯅ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯈꯪꯗꯕ ꯅꯤꯌꯣꯝ ꯑꯗꯨꯗꯣ ꯑꯁꯤꯒꯤ ꯅꯥꯀꯟ ꯆꯠꯂꯝꯕ ꯕꯤꯠꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯇꯣꯏꯅꯤ ꯃꯥ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯇꯣꯏꯅꯤ ꯃꯥꯒꯤꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯌꯥꯕꯁꯦ ꯑꯗꯣ ꯒꯥꯔꯤ ꯃꯆꯥꯅꯤ ꯍꯩꯗꯣꯛ ꯂꯤꯠꯂꯒ ꯇꯥꯟ ꯌꯧꯈꯤꯅꯤ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯊꯧꯕ ꯍꯧꯕꯗꯤ ꯀꯩꯗꯧꯒꯦ ꯈꯣꯠꯀꯦ ꯌꯥꯝ ꯌꯥꯡꯅꯤꯡꯕꯩ ꯇꯥꯏꯞ ꯇꯧꯋꯤ ꯃꯆꯥꯅꯤ ꯂꯤꯠ ꯁꯛꯈꯤꯅꯤ ꯈꯪꯗꯦꯅ ꯃꯥ ꯁ꯭ꯋꯥꯏꯗ ꯄꯟꯊꯧꯔꯦ ꯕꯤꯠꯁꯤꯅ ꯍꯦꯟꯈ꯭ꯔꯕ ꯌꯥꯡꯈꯠꯅꯕ ꯉꯥꯛꯇꯪ ꯍꯣꯠꯅꯩ ꯌꯥꯝ ꯊꯨꯒꯠꯄꯩꯗ ꯑꯗꯣ ꯋꯥꯁꯔꯨꯝꯒꯨꯝꯕ ꯆꯪꯅꯤꯡꯉꯝꯗꯦ ꯃꯥꯜꯂꯦ ꯃꯥꯁꯦ ꯑꯗꯣ ꯐꯥꯒꯤꯗꯧꯅꯤ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯕꯨꯗꯤ ꯌꯥꯝ ꯊꯤ ꯊꯣꯛꯑꯦ ꯑꯗꯣ ꯑꯩ ꯁꯝꯖꯤꯜꯂꯛꯑꯒꯦ ꯑꯗꯨꯝ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯂꯝꯕꯤ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯈꯔꯗꯤ ꯊꯧꯕꯗꯤ ꯍꯩꯖꯔꯕꯅꯦ ꯃꯌꯥꯝ ꯂꯝꯕꯤ ꯆꯠꯂꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯐꯧꯗꯤ ꯉꯝꯃꯦ ꯑꯩ ꯀ꯭ꯂꯥꯁ ꯍꯦꯛꯇ ꯌꯥꯝ ꯀꯟꯅ ꯀ꯭ꯂꯥꯁ ꯊꯥꯗꯣꯛꯄ ꯈꯣꯠꯄ ꯍꯦꯛꯇ ꯊꯧꯕ ꯈꯣꯠꯄ ꯍꯩꯖꯩꯅ ꯍꯦꯛꯇ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯍꯩꯖꯔꯕꯅꯤ ꯃꯌꯥꯝ ꯏꯝꯄ꯭ꯔꯨꯚꯇꯤ ꯈꯔ ꯇꯧꯔꯕꯅꯦ ꯈꯟꯖꯩ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯩꯕ ꯍꯩꯇꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯏꯅꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯂꯥꯛꯄꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯕꯇꯟꯗꯣ ꯑꯣꯜꯗ ꯊꯝꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗꯤ ꯍꯥꯟꯅ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ
ꯃꯌꯥꯝ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯛ ꯇꯧꯕꯤꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯣꯟꯅꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗ ꯃꯣꯇꯣꯔ ꯕ꯭ꯂꯣꯒꯤꯡꯁꯦ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯍꯣꯏ ꯑꯗꯨ ꯍꯥꯏꯖꯅꯤꯡꯉꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯂꯝꯕꯤ ꯑꯃꯨꯛ ꯁꯤꯁꯨ ꯆꯥꯗꯦ ꯃꯌꯥꯝ ꯐꯖꯔꯦ ꯍꯣꯏ ꯂꯣꯏꯔꯦ ꯅꯞꯄ ꯅꯝꯕꯔ ꯄ꯭ꯂꯦꯠꯀꯤ ꯑꯃ ꯒꯥꯔꯗ ꯑꯣꯏꯅꯕꯗꯣ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯞꯅꯕ ꯑꯗꯨꯅꯤꯗ ꯑꯗꯨꯝ ꯃꯣꯏꯗ ꯂꯩꯔꯝꯗꯥꯏꯗ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯕꯖꯥꯔꯗ ꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯆꯠꯅꯔꯨꯏꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯕꯥꯏꯛꯄꯨꯗꯤ ꯁꯤꯜꯂꯦꯗꯅ ꯀꯤꯂꯔ ꯕꯥꯏꯛꯇꯣ ꯑꯗꯨꯒ ꯁꯤ ꯑꯃꯨꯕꯁꯦ ꯁꯤ ꯅꯥꯀꯟ ꯒꯥꯔꯗ ꯍꯥꯞꯅ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯈꯣꯏꯒꯜꯂꯦꯕ ꯑꯗꯨ ꯀꯣꯏꯗꯅꯕꯗꯣ ꯃꯣꯏꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯥꯔ ꯇꯤ ꯑꯣꯐꯤꯁꯇ ꯑꯗꯨꯅ ꯕꯖꯥꯔꯗ ꯍꯨꯇꯣꯛꯑꯒ ꯂꯩꯅꯔꯦ ꯁꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯄꯤꯅꯦ ꯍꯥꯞꯇ꯭ꯔꯤꯉꯩꯁꯨ ꯐꯣꯇꯣ ꯂꯩꯕꯅꯤ ꯅꯝꯍꯧꯕꯩꯅ ꯁꯤ ꯌꯣꯠꯇꯪ ꯑꯣꯏꯉꯥꯏꯒꯤ ꯃꯇꯦꯛꯇꯪ ꯅꯞꯄꯦ ꯍꯥꯟꯅ ꯑꯗꯨꯒ ꯕꯖꯥꯔꯗ ꯑꯃꯨꯛ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯅꯞꯅꯩꯅꯦ ꯑꯃꯨꯛꯀ ꯁꯤ ꯑꯃꯨꯛ ꯆꯠꯂꯒ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯑꯃꯨꯛ ꯅꯞꯄꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯂꯣꯛ ꯇꯧꯁꯟꯈ꯭ꯔꯦ ꯃꯃꯥꯡꯗꯤ ꯍꯥꯞꯇ꯭ꯔꯤ ꯕꯥꯏꯛꯇꯣ ꯃꯁꯛ ꯊꯤꯒꯜꯂꯦꯅ ꯑꯗꯣ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯦ ꯍꯥꯞꯄꯅꯤꯕ ꯍꯥꯏꯗꯤ ꯍꯥꯞꯄꯒꯦ ꯑꯗꯣ ꯃꯅꯤꯡꯕꯨꯗꯤ ꯍꯥꯞꯄꯦ ꯐꯖꯔꯦ ꯇꯥꯌꯔꯁꯤ ꯈꯤꯇꯪ ꯃꯣꯠꯂꯦ ꯑꯗꯣ ꯆꯦꯛ ꯑꯥꯎꯠ ꯗ ꯂꯨꯛ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯑꯗꯩ ꯁꯤꯠ ꯀ꯭ꯔꯥꯎꯜꯁꯦ ꯃꯅꯤꯡ ꯃꯤ ꯇꯣꯡꯅꯕꯗꯣ ꯍꯥꯞꯇ꯭ꯔꯦ ꯂꯧꯊꯣꯛꯑꯦ ꯏꯇꯣꯝ ꯊꯧꯅꯕ ꯁꯣꯂꯣ ꯔꯥꯏꯠ ꯇꯧꯅꯕ ꯇꯨꯝ ꯂꯩ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯝꯕꯔꯗꯨꯃꯛ ꯐꯪꯉꯕꯅꯤꯅ ꯍꯔꯥꯎꯕꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯣꯏ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯤ ꯋꯥꯗꯤ ꯍꯥꯏꯐꯦꯠ ꯆꯥꯈꯤꯀꯣ ꯑꯗꯨꯒꯨꯝꯕ ꯅꯝꯕꯔꯗꯣ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯆꯨꯝꯅ ꯅꯝꯕꯔ ꯍꯥꯞꯗꯣꯔꯦ ꯑꯗꯨꯗꯨꯅ ꯈꯣꯟꯊꯤꯗꯤ ꯈꯔ ꯆꯥꯔꯒꯦ ꯅꯤꯡꯉꯥꯏ ꯈꯔ ꯇꯧꯁꯤꯟꯅꯔꯦ ꯑꯗꯨꯝꯕꯗꯣ ꯐꯪꯉꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯉꯥꯏꯒꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯂꯥꯟ ꯂꯧꯕꯤꯒꯅꯣ ꯑꯄꯪꯕ ꯅꯥꯎꯅꯤ ꯈꯟꯗꯨꯅ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯒꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ